अहंबमक्तदा मतमगी मणिपुरी वारी यूट्यूब चैनल असिबु ताबिरिबा मयाम पुमनमकपु ताराम नोकचरी ngasisu mayamgidamak aronba khonje haina mingthonba tangkaknaiba wari ama puduna lakchari wari asibu ibirakpa pari kuman wari asi paba matamda soikiba lankiba yawrabasu pumnamakna ngakpiu wari asigi ahanba saru mayam punna taminarasi tampa bima hotel gi chalona basingdo khara puro Nancy Hoi ma Nancy chahi mapan sure magi manau nupi Lily na chahi manga sure Lily ma akoi gi school gi tuition fees piro na hairapane ngasai miss na hairapane Tampha macha gi wahaya duda mathamuida nungai taba khara fawi Hoi hoi mama na ne haying pirage Nancy isai ngangang duna amuk changlai Se mama Sida leire kadai kadai yengoi nachina naw ne yumda changluro lairik ngahak pa thok charuro tanja aduda mani silak lami Lilina papa mani haw ne ekhoi miss na ne school da paisa puro na haibani hoi hoi hayeng ne papa na pira doini Nancy amadi Lily mayumda chenkre Tampha Kamdaure Manina Khangdreda mama kari haigadabano paisa piba kaya nungaiti hai handakti nonga tadabaga aduna paisa piraktre Tampha mani gi wahaido tabada matha sarami adudi angangi school gisna kamdauba hayengse school do chatlaluranu yaruyi hayengdagidi parikha macha thaba horani hayi adudi hayengse tharaga hangchitto oina fees ado thirase aisu hotel khara tek tek phambasina icha singi mabuk thalanba fawa ngamdre karisu khalunu se ekhoi gi lofam machet ama lebedo hayeng thadoknaba mi yeng balakani haibani adu amuk yon khargana hayeng lawna kadai dagi amu udeba matam matamgi awanba maraina lakcharani da asumna numit ado hawkre Nancy amadi Lily school chanaba kanna loisili Tampha noi buloirabo Nancy na hoi ma ado mama horel exam yahandradi kamaina tawne Tampha na kaisu tawrise papa na ne hayeng pirani na haibani Lily na amuk hairei mama aidi khoigi miss to yamna kize naha su phui kaisu tawreida hayeng papa na pirani na haire na hayo hoi mama adudi khoi chalu ki ko bye bye Tampha makut haiduna lehawi Tampha macha ni hek chatkibaga makut pambom do yam kanna chongi hais kaino aingona piriba khudam asibo Hey sir, apaba khudam oihanbiu ko. School dani, headmistress. Nakhoi kana kana fees thidriba yari, mapanda tholo. Nancy, tumina mamai lupthaduna thoglei. Nancy, nakhoi gi nama napadusu kharadi henmaliko. Tha manga sure fees thidriba se. Miss, khoi papa na hayeng pirani na haibani. Hayeng kayam di kuire. Ekhoi se moigi minai rahangu Nancy miss ki wahai duda mapi tarakiba khangaude chalo mapanda kapsinarakanu chalo Nancy tumina thoglei Lily su tumina thoglei Lily cheche ayamna kijeye Nancy na mu se kaisu tawroye ngaihak lepo tumina Tanja duda angang khara sulak laga noksilami Nancy na yamna ikairami Oza aduna Chatlo noi nayumda ne nama napadu puraga law natrabadi exam ya holoi Nancy Miss exam se ngasi kaktadi yahon biyo hayeng karigumba khoi papa na pesa piraktrabadi la aroige Yaroi chalo Lily machi ki khudang paiduna chingi Cice
लाओ चलसे नेंसी मपी तादुना मनाव नुपीदे येंगी असुमना मचिन मनाव अदो स्कूलदगी थोलक्ले नेंसीना लंबीदे उंगदुना लाई नाव इबानी युमदा चलबदी अखोई ममादो अमुक कपलनी अदुना इबानी लंबीदा ngayak सानकिसे अखोई एग्जाम लोइरगा ओइना चंगबा सारसे होय चिचे असुमना मचिन मनाव लंबीदा नुंगाइना सानरी लबुक्तनी मनी यिंबियो ताइंगो सीदा उरिबसिंग असे अैगी ngaktani सीनी अैना थादोकजरगे हारिबसे इबोहल लौफम सिदी यामना पामले अदो लुपा लाकुन सिदा यानरसिदना ताइंगो अदुदगिदी खितंग हापियो अैसु लेमंददुना योनिंगदे योलबनी इबोहल लाकुंदगी हेलबदी अैदी लौबा ngamloi फरे अदुदी लाकुंदे दुम यानरसि असुमना लौफम अदु योलमी मनी पैसा सिंग अदु उबदा यामना हराउरमी मनीना पैसा सिंग अदु पुदुना हेक लाके तौबगा मनिंगदगी नुपा मना नोंमैना कापलाई मनी नोंमैना पालदुना लेबागता थरो थरो ओली मनीने यंगथोकलुबदा इबोहलना ओइरमली इबोहल अपंग अखोइबु नंगना मसक खंगद्र मालेने मणिपुरदा ममिंग ख्वाइदगी चटलिबा हुरानबदो अखोइनिने अखोइगी असेंग बसक्तमदो कनानासु फोंबा ngamlaroi मनी कैसु हाइबा ngamदना लेबागता तादुना ले इबोहल पुलिसता कॉल तवी मनी ममितगी मपी तादुना कपली पैसा सिंग अदु कोंदुना तंपा नंगदी नथंता वहाउरनिको अइबु वरौगनुको अई नंगी नतेंग पांगबा ngamloidore इबोहल अमुकसु मनीदा नोंमैना कापसिली मनी ममिता मचानीबु उरमी इपागी बेमा पपाना नकोय अनीगी स्कूल की फीस थीबा ngamdre इपाबु वरौगनुको मिकुप अदुदा मनीगी अरोइबा ओइखि तंफागी नाकरदा लेबा ग्लास अदो लेमाइदा तारई तंफाना करिनो एंगोंदा पीरिबा सकिनासिबो तंफा खनबदा यामना वारमी मिकुप खरा लेरगा अंगांग अमा चेलाई निने ककादो निने होइगी लबुक्ता तादुना लेहौरेना हाये मयाम यंगना हौरबने तंफा वाहे अदु ताबदा लवाई लुतोन सालमी तंफा याम पाखना चेलाई तंफा ने हेक यौबगा मनीगी हक्चांग अदो पुलिसना गाड़ीदा हापका तौगी तौरमी तंफा कन्ना लाउरई गायको माबु पुबिखिनो माबु थबिरमो मागी मराल करिनो पुलिस अदुना मागी मराल हाइबाबु मागी मुखुता पैसा मयाम अमा लेरमलिबसिनी महाक हुरानबने हाइबसे अखोई चपचाना खंगलबनी तंफाना नते महाक हुरानब नते मसागी मराल योंजरगा मचासिंगी स्कूल फीस थीगने हाइरमबनी माबु थबिरमो पुबिखिनो थादो पुलिस अदुना हे नुपी नंगसु सिनिंब्रा हुरानबगी नुपीसिदी लेकाइगी मिसिंग अदुसु अचुंबा अदो करिनो हाइबा खंगदबना करिसु हाइबा ngamdre पुलिस सिंग अदुना मनीबु पुखरे तंफादी अंगाउबी अमगुम पुलिस की गाड़ी अदो तानदुना कपली लेकाइगी मियाम अदुना तंफाबु थेमजिनबी बेमा अखोइसु अचुमरांदो करिनो खंगदबना वा अमता ngamba ngamdre नंग अखोइबु वारौगनुको अदुबु तुमिनदि लेथोकलोइदा अखोइसु नंगी मतेंग पांगनी तंफा अखोइबु कना लेजदि हाइदुना तौबिरिबने मखोइगिसे खुनगी मिसिंग अदुना तंफाबु थेमदुना मयुमदा पुरक्लमी तंफादी कप्पसु लेप्ते तंजादुदा नेंसी अमदि लिली हलक्लमी नेंसी ममा कईगिनो ममाना कपलिदुबो तंफा मचानीबु कोनसिंदुना कपली इमागी बेबा इमाबु करी हायो हाइबनो नेंसीना अमु ममा कईदौरगेसे हायो कशु तौदे चलो इचा आनी वारमलनी फिरोल होंदोकचरुरो लिलीना अमु ममा एखोइदी एग्जाम याहोंदेंगो मिसना तानथोइबा तंफा
Machani matau adu uraga thamoi laiman amuka hena oiki. Hojikpu kanagi matengno aina laugadabasiwo kanasu leijade haiduna asuk tamthina hatpibasidi. Lekai aduda leiriba mi ama fau Tampha gi awaba hangladi Tampha mathanta wajaba natana. Numidangi matamni. Nancy. Mama, papa di haujipo halaktine. Imagi bema nangi papa do icha ani gi fees thinaba paisa puduna halakaniye. Tampha yamna kaplami adubu macha ani da karisu khangalamdi. Numidang pung 12 taba duwaida thong thilai. Lilina. Mama, papa la ba male thong hang doluge. Tampha. Ngaiko. Mama yenge. Asumna Tampha thoktuna thong ahobadagi yenglami. Tampha mangonda leplami ba mi singa do ubada masa pumba thak thak niki. Ibohal. Thong jango natrabadi kauthege. Tampha karisu kumde angangani dusu yamna kirami. Lili. Mama yam kizeye. Tampha na. Tumina layo. Se. Icha thoy. Sigi purit athaba se. Lisalo. Se bima. Nangina si lisalo. Asumna Tampha macha ani bu puduna maning thongdagi phawdokduna chelai. Ibohal. Masi thong jango habi yadrabaninga thong ase kaukhayo. Ibohal gi party na thong do kaukhairami. Nupa amana. Sir, makoi leramdre. Maning thong phawduna chenkre. Ibohal na amuk. Makoi mangba yadine tanawni noibo. Makoi gi mama macha ahumak hattaba yadabani. Chalo. Asumna Tampha mama machabu tanarakli. Lili. Mama ayam naware chen bangamdre. Tampha na. Icha thoibi lao mama pamge. Tampha macha nupi Lili bu pamduna chelakdi. Khangaudana Tampha tu sili. Nancy. Mama kaidorage se hogalo moi yoraklani chela se. Tampha hogalake tawbani. Adubu hogalakpa ngamdre. Makhong adu ingakta ngairami. Nancy amadi Lili yamna kaplami. Lili. Mama se hogalo lao chatlase. Imagi bema chalo nang nanaw nupi si puduna ima di chen bangamlaro. Chalo moyok silakadore. Chalo. Nancy. Nate mama yaudana chat bangamloye mama. Chalo haibani. Imagi bema chalo. Icha ima ani gi thawai se kan bangamloi dori. Chat kro. Nancy kaptuna manaw ni Lili gi khudang paiduna chinglami. Lilina. Mama lao mama. Tampha na amuk. Imagi bema mama tapna laki. Noi bani chelamo. Nancy kapna manaw ni bu chinglami. Tampha yamna nungaitana kaurai. Imagi Nancy. Nancy mama da kaptuna yenglei. Ibema pikli bananaw nupi bu cheksina senaw ko. Nachinanaw kaida bayade ko. Nancy mangak haifet nomlami aduga kaptuna chenkre. Tampha su yamna kaplami. Imagi bema ima bo aroganu ko. Handak mapoksimagidi ima baba haiba mingawdo kauba pangdana yamna wana icha ani na lelani ko. Maningdagi torch kaptuna chelakpa du ubada Tampha tingkhang pambi amagi marumda tumina laisinduna lotli. Ibohal. As yamna chaida petuwa singduna hek ngamida ko. Ibohal gi khongda khangaudana kainoma tairakpagum tawi. Ibohal na torch kaptuna yenglubani. Ingakta oiramba aduda Ibohal yamna ngaklami. Oh, nangdi swaida leibo ore. Tholo natrabadi nang soidana sirani. Tampha tingkhangdugi marumda machin menduna kapli. Khangaudana Ibohal na Tampha gi masamadu tapaiduna chingsili. Tampha. Ei buthado. Ei khoina
ꯇꯥꯏꯉꯣ ꯍꯣꯏꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯕꯒꯦ? ꯏꯕꯣꯍꯜꯅ ꯅꯆꯥ ꯑꯅꯤꯗꯤ? ꯑꯩ ꯈꯪꯗꯦ꯫ 이보헐 ꯇꯝꯐꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ. ꯈꯨꯝꯃꯣ, ꯅꯆꯥ ꯑꯅꯤꯗꯤ? ꯇꯝꯐꯥ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯪꯗꯨꯅ ꯂꯩ. 이보헐ꯅ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ, ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯊꯤꯌꯨ. ꯐꯔꯦ ꯐꯔꯦ, ꯅꯪ ꯉꯁꯤꯗꯤ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦꯗꯅ. 이보헐ꯅ ꯅꯣꯡꯃꯩ ꯂꯧꯊꯣꯛꯇꯨꯅ ꯇꯝꯐꯥꯒꯤ ꯃꯔꯥꯏꯕꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤ. ꯅꯦꯟꯁꯤ ꯑꯃꯗꯤ ꯂꯤꯂꯤ ꯂꯥꯞꯇꯛꯅ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯃꯤ. ꯅꯦꯟꯁꯤ, ꯏꯃꯥ! ꯅꯦꯟꯁꯤ ꯌꯥꯝꯅ ꯀꯞꯂꯝꯃꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ, ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ. ꯇꯝꯐꯥ ꯑꯔꯣꯏꯕ ꯌꯥꯍꯩꯞ ꯇꯥꯂꯝꯗꯥꯏꯗ ꯃꯆꯥ ꯑꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯅꯤꯕꯨ ꯃꯃꯤꯠꯇ ꯎꯔꯝꯃꯤ. ꯂꯤꯂꯤ, ꯃꯃꯥ ꯌꯦꯡꯉꯨꯇꯨ ꯃꯃꯥ. ꯅꯦꯟꯁꯤꯅ ꯑꯃꯨꯛ, ꯃꯃꯥ ꯌꯦꯡꯉꯨꯇꯨ, ꯑꯩ ꯏꯁꯩ ꯁꯛꯀꯦꯇꯨ, ꯌꯦꯡꯉꯣ ꯃꯃꯥ, ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ. ꯃꯅꯤꯅ ꯂꯣꯏꯅ ꯐꯖꯩ, ꯏꯆꯥ ꯑꯅꯤꯗꯤ? ꯇꯝꯐꯥ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯄꯤ ꯇꯥꯔꯛꯂꯤ, ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯄꯣꯞ ꯇꯥꯗꯨꯅ ꯍꯤꯞꯈ꯭ꯔꯦ. ꯅꯦꯟꯁꯤ, ꯃꯃꯥ, ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯅꯦꯟꯁꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯆꯦꯜꯂꯛꯏ. ꯑꯍꯤꯡ ꯑꯗꯨꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯀꯩꯊꯦꯜꯗ ꯊꯨꯡꯂꯝꯃꯤ. ꯂꯤꯂꯤ, ꯆꯤꯆꯦ ꯌꯥꯝꯅ ꯋꯥꯔꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯦ. ꯅꯦꯟꯁꯤꯅ ꯑꯃꯨꯛ, ꯍꯣꯏ ꯍꯣꯏ. ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯋꯥꯃꯟꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗ ꯇꯨꯝꯊꯈ꯭ꯔꯦ. ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2ꯅꯤ. ꯂꯤꯂꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ. ꯆꯤꯆꯦ ꯇꯥꯕ꯭ꯔꯣ? ꯅꯦꯟꯁꯤ ꯋꯥꯔꯨꯕꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩ. ꯂꯤꯂꯤ ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯃꯅꯥꯛ ꯅꯛꯄ ꯗꯨꯀꯥꯟ ꯑꯗꯨꯗ ꯃꯇꯤꯟ ꯌꯣꯠꯇꯨꯅ ꯌꯦꯡꯂꯤ. ꯂꯤꯂꯤꯅ ꯁꯨꯝ ꯁꯨꯝ ꯂꯥꯛꯄꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯔꯛꯈꯤ. ꯂꯤꯂꯤ ꯁꯨꯝ ꯆꯠꯄꯅ ꯃꯆꯦꯒꯤ ꯂꯩꯐꯝ ꯑꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ. ꯅꯦꯟꯁꯤꯁꯨ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯏ. ꯅꯦꯟꯁꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯊꯤꯔꯛꯈꯤ. ꯂꯤꯂꯤ, ꯂꯤꯂꯤ! ꯅꯦꯟꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ, ꯀꯞꯄꯁꯨ ꯂꯦꯞꯇꯦ. ꯁꯣꯝꯗ ꯂꯤꯂꯤꯁꯨ ꯃꯆꯦꯒꯤ ꯂꯩꯐꯝ ꯀꯣꯏꯊꯤ ꯊꯤꯔꯤ. ꯆꯤꯆꯦ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯂꯤꯂꯤ ꯌꯥꯝꯅ ꯀꯞꯂꯝꯃꯤ. ꯅꯦꯟꯁꯤ ꯑꯃꯗꯤ ꯂꯤꯂꯤ ꯂꯝꯕꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯠꯅꯈ꯭ꯔꯦ. ꯂꯤꯂꯤꯗꯤ ꯁꯨꯝ ꯂꯥꯛꯄꯅ ꯃꯆꯦꯒ ꯁꯨꯝ ꯁꯨꯝ ꯂꯥꯞꯅꯈ꯭ꯔꯦ. ꯅꯦꯟꯁꯤꯗꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯤ. ꯂꯤꯂꯤ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯆꯤꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ. ꯏꯃꯥ, ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯄꯨ? ꯅꯦꯟꯁꯤ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ. ꯁꯣꯝꯗ ꯂꯤꯂꯤꯗꯤ ꯒꯦꯠ ꯃꯌꯥ ꯑꯃꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯄꯣꯊꯥꯔꯤ. ꯂꯤꯂꯤ ꯋꯥꯃꯟꯗꯨꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ, ꯈꯨꯕꯤꯁꯨ ꯆꯨꯞꯄꯤ ꯃꯕꯨꯛ ꯂꯥꯃꯟꯗꯨꯅ. ꯅꯦꯟꯁꯤꯗꯤ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ. ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯐꯝꯂꯤ. ꯂꯤꯂꯤ, ꯅꯪ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯃꯨꯀꯣ. ꯆꯤꯆꯦꯅ ꯅꯪꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ. ꯃꯇꯝꯅ ꯁꯨꯝ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯌꯨꯛ ꯈꯔ ꯈꯔ ꯉꯥꯟꯊꯣꯔꯛꯄ ꯍꯧꯔꯛꯏ. ꯅꯕ ꯋꯥꯀꯤꯡ ꯆꯦꯟꯕꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ. ꯅꯕꯅ ꯒꯦꯠ ꯍꯦꯛ ꯍꯥꯡꯕꯒ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯅꯕꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ. ꯅꯕ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯔꯣꯃꯥꯗ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯝꯃꯤ. ꯔꯣꯃꯥꯁꯨ ꯆꯦꯟꯊꯣꯔꯛꯏ. ꯔꯣꯃꯥ ꯑꯉꯥꯡꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯂꯦꯜꯂꯛꯄꯅꯅꯤ. ꯔꯣꯃꯥꯅ, ꯕꯦꯃꯥ, ꯕꯦꯃꯥ, ꯇꯥꯕ꯭ꯔꯣ? ꯂꯤꯂꯤ ꯔꯣꯃꯥꯒꯤ ꯃꯈꯨꯠꯇꯣ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ, ꯃꯃꯤꯠꯇꯤ ꯄꯥꯡꯗꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯃꯃꯥ, ꯅꯪ ꯆꯠꯈꯤꯅꯨꯑꯣ, ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ. ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯣꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ. ꯕꯦꯃꯥ, ꯇꯥꯕ꯭ꯔꯣꯁꯦ? ꯂꯤꯂꯤ ꯃꯃꯤꯠ ꯄꯥꯡꯂꯛꯏ. ꯂꯤꯂꯤ ꯔꯣꯃꯥ ꯑꯃꯗꯤ ꯅꯕꯕꯨ ꯎꯕꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯥꯆꯤꯟ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯂꯤ. ꯔꯣꯃꯥ ꯑꯉꯥꯡꯗꯨꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯤ. ꯂꯤꯂꯤ ꯔꯣꯃꯥꯗ ꯌꯦꯡꯗꯨꯅ ꯃꯄꯤ ꯇꯥꯔꯛꯄ ꯂꯦꯞꯇꯦ. ꯔꯣꯃꯥ ꯂꯤꯂꯤꯅ ꯀꯞꯄꯗ ꯎꯕꯗ ꯊꯃꯣꯏ ꯀꯥꯏꯈꯤ. ꯂꯥꯛꯑꯣ, ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ. ꯂꯤꯂꯤꯅ,
Nate, nang aigi mama nate. Aigi mama di ngarang numidang mina hatokre. Chiche su thiba phangdre. Ai yamna kijaye. Naba amadi Roma yamna ngaklami Lily gi wahai adu tabada. Roma na amu Babadi. Baba su police miyamna hatlaga pukre na hai. Roma angang du yamna nungsiba phawrami. La'o sida ai su nangi mamani kaisu tawriye. Adudi chak pijawo. Ai chak yamna lame. Pijadoini nangna pendri fawba. Lily tapna tapna thoklei. Naba amadi Romana Lily bu imungda pushinbiduna chak pijari. Roma haubri chabo. Lily na Hawi. Lily chak khara charaga pukhamdo pairaga haugali. Romana ngaikuo kaidano. Lily tumina leptuna lei. Romana mukasu kaidawrage nangbo. Khoi chiche do chak chahaudabane piruge ai. Ha chichi di kaida leige. Ngarang bazar da tumhaubane. Se haujiktine nang ngai hak potharo. Nangi chiche do horel aiga chatlaga thirasi ko. Mana ibu thiramgani ye. Hoiba ado horel aine noigi chichi gi manakta thinbige ba. Asing bayro. Asing bagine. Somdana Nancy mikap tholakpada nonganduna leirami. Nancy haugatuna tumina famduna lei. Nancy manaw nupibu fangdabana maram oiraga yamna kapki. Ima haujik po ibu kadaidano. Aina leiribasina kadaidano. Ai ngaure. Ngahak leiraga kaithel kabi mayam ama laknarami. Nancy kaithelgi matai amada famduna lei. Somdana tampagi asiba hakchang ado lekai miyamna lokshinduna poloinaba tawri. Laina mangidako mani amadi tampa pikliba macha anina karomda thokadaba. Numidang oiramni Nancy kaitheldugi chidaida tumina famduna lei. Leihau kaithel aduda famba hanubini ngasaidagi mana Nancy ba dum yengli. Leihauna Bema isubu kana ngairino. Nancy kari sukumde tumina famduna lei. Leihauna mukasu yumna kadaidagino isubo. Nancy na khumlei. Abo ai lamlaidagine. Ha lamlaidagine haiba. Nangdi sida kana ngairiba. Kana sungaide. Nangbu chak lamdribro. Lame. Se achapoche khara chasilo. Nancy harauna lauraga chage tawi. Hek chage tawbaga manaw nupi Lily bu amuk ningsinglei. Aduga adum chadre. Haima kaidore chadrabadi. Nancy mamittagi mapi tare. Leihausu yamna ngaklami. Kaidorage abokta sengna hayo. Abok nangbu yumda thinbige. Aigi yumdi leite. Ima ipasu leite. Leihau wahai adu tabada swai lauki. Adudi nangdi kanaga leiriba. Inaw nupido ngarangdagi thiba phangdre. Mabu kadaida karamaina leiramdoino. Nanaw nupi haibadi. Aigi inawdo ngarang numidang ibani punna chelakpane. Nancy wari pumba amata chithadana loina leihauda tamlami. Leihau Nancy gi wari ado taruraga Nancy bu yamna nushiki. Se achapoche chasilo. Nangna pangal yaudrabadi nanaw nupido karamaina thiba phangani. Abokna isugi mateng pangani ye. Leihau gi wahaido tabada Nancy achapoto harau harau charami. Pukthala bui shubo. Numidang mamsin bahaurakli. Leihau mayumda hannaba haiduna pochai singa do loisili. Nancy su leihau di yengduna lei. Leihau pochai singa do loishinba loiraduna chatkige tawrami. Adubu Nancy gi khanbada amuk warami. Leihau
ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯂꯩꯍꯥꯎ ꯅꯦꯟꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯅꯪ ꯑꯕꯣꯛꯀ ꯆꯠꯂꯁꯤꯔꯣ?" ꯅꯦꯟꯁꯤ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯂꯩꯍꯥꯎ ꯅꯦꯟꯁꯤꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ "ꯏꯁꯨ, ꯕꯣꯕꯣꯛ ꯍꯜꯂꯛꯑꯦ!" ꯖꯦꯝꯁ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ "ꯕꯣꯕꯣꯛ, ꯃꯥꯗꯤ ꯀꯅꯥꯅꯣ?" "ꯅꯪꯒꯤ ꯅꯆꯜꯅꯨꯄꯤꯅꯦ." "ꯑꯩꯒꯤ ꯏꯆꯜ ꯂꯩꯇꯦ." "ꯏꯕꯦꯆꯥ." "ꯏꯃꯥ, ꯌꯧꯔꯛꯑꯦꯗꯅ꯫ ꯍꯩꯃꯥ, ꯑꯉꯥꯡꯁꯤꯅ ꯀꯅꯥ?" ꯂꯩꯍꯥꯎꯅ, "ꯀꯩꯊꯦꯜꯗꯒꯤ ꯄꯨꯔꯛꯄꯅꯦ." ꯏꯕꯦꯆꯥꯅ ꯑꯃꯨꯛ, "ꯐꯅ ꯑꯗꯨꯝ ꯐꯔꯦ, ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡꯁꯤꯡꯁꯦ ꯇꯧꯅꯅꯕ." ꯂꯩꯍꯥꯎ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯦꯟꯁꯤꯅ, "ꯑꯕꯣꯛ, ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯊꯝꯕꯤꯅꯤ ꯍꯥꯏꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯩ ꯊꯕꯛ ꯂꯣꯏꯅ ꯇꯧꯒꯦ." ꯏꯕꯦꯆꯥ, "ꯊꯝꯗꯣꯏꯅꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯏꯕꯦꯆꯥꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯦꯟꯁꯤꯕꯨ ꯌꯨꯝꯗꯨꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯂꯤꯂꯤꯕꯨꯅ ꯔꯣꯃꯥ ꯑꯃꯗꯤ ꯅꯕꯅ ꯃꯆꯥꯅꯨꯄꯤ ꯁꯛꯅ ꯌꯣꯛꯄꯤꯈꯤ꯫ ꯖꯦꯝꯁ ꯀ꯭ꯂꯥꯁ 7 ꯇꯝꯂꯤ, ꯑꯗꯨꯒ ꯅꯦꯟꯁꯤꯁꯨ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 5 ꯇꯝꯂꯤ꯫ ꯂꯤꯂꯤꯁꯨ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯧꯔꯦ, ꯅꯨꯡꯇꯤꯒꯤ ꯅꯕꯅ ꯊꯤꯜꯂꯝꯃꯤ꯫ ꯂꯤꯂꯤꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯕꯗ, ꯑꯗꯨꯕꯨ ꯅꯦꯟꯁꯤꯅ ꯀꯝꯗꯧꯕ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯜꯅꯤ꯫ ꯅꯦꯟꯁꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯝꯃꯤ꯫ ꯖꯦꯝꯁ, "ꯑꯣꯏ, ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯗꯣ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥ? ꯍꯧꯖꯤꯛ ꯃꯇꯝꯗ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ?" ꯅꯦꯟꯁꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ "ꯅꯆꯤꯟꯗꯣ ꯄꯥꯟꯗ꯭ꯔꯣ? ꯈꯨꯝꯃꯨꯅꯦ." ꯂꯩꯍꯥꯎ, "ꯀꯩꯗꯧꯅꯔꯦ ꯑꯃꯨꯛ?" ꯖꯦꯝꯁ, "ꯕꯣꯕꯣꯛ, ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯁꯦ ꯋꯥꯕ꯭ꯔꯥꯅ ꯍꯪꯉꯤꯕ." ꯂꯩꯍꯥꯎꯅ, "ꯌꯥꯔꯦ, ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ. ꯅꯪꯗꯤ ꯈꯪꯗꯕ꯭ꯔꯣ? ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯣ ꯅꯪꯕꯣ?" ꯖꯦꯝꯁ ꯅꯦꯟꯁꯤꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯂꯩꯍꯥꯎꯅ, "ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯣꯅꯦ ꯏꯁꯨꯗꯥ?" ꯅꯦꯟꯁꯤ, "ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯕꯣꯕꯣꯛ." ꯏꯕꯦꯆꯥ, "ꯅꯦꯟꯁꯤ, ꯅꯪ ꯍꯜꯂꯛꯂꯕꯣ?" "ꯍꯣꯏ ꯏꯗꯣꯝꯆꯥ." "ꯁꯦ, ꯗꯨꯀꯥꯟꯗ ꯑꯃꯨꯛꯇ ꯆꯠꯂꯨꯆꯣ, ꯊꯥꯎ ꯊꯨꯝ ꯑꯂꯨ ꯈꯔ ꯂꯩꯔꯨꯆꯣ." "ꯍꯣꯏ ꯏꯗꯣꯝꯆꯥ, ꯑꯩ ꯗ꯭ꯔꯦꯁ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯈꯤꯒꯦ." "ꯌꯥꯔꯅꯤꯅꯦ, ꯍꯥꯟꯅ ꯆꯠꯂꯨꯆꯣ, ꯑꯩ ꯊꯦꯡꯉꯦꯕ." ꯅꯦꯟꯁꯤ ꯏꯕꯦꯆꯥꯒꯤ ꯄꯩꯁꯥꯗꯨ ꯂꯧꯗꯨꯅ ꯗꯨꯀꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯒꯦꯠꯇ ꯖꯦꯝꯁ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯣꯏ, ꯅꯪ ꯉꯥꯏꯈꯣ." ꯅꯦꯟꯁꯤ ꯖꯦꯝꯁꯀꯤ ꯋꯥꯉꯥꯡ ꯃꯇꯧꯗꯣ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ "ꯅꯪ ꯁꯤꯗ ꯂꯥꯛꯑꯣ." ꯅꯦꯟꯁꯤꯅ, "ꯗꯥ ꯖꯦꯝꯁ, ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ?" "ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯀꯌꯥ ꯄꯤꯔꯛꯀꯦ?" "Lupa 100 ꯄꯤꯔꯛꯑꯦ." "ꯀꯗꯥꯏ? ꯑꯩꯉꯣꯟꯗ ꯂꯨꯄꯥ 10 ꯄꯤꯔꯛꯑꯣ." "ꯌꯥꯔꯣꯏ, ꯍꯣꯔꯦꯟ ꯏꯗꯣꯝꯆꯥꯅ ꯐꯨꯅꯤ." "ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯐꯨꯕꯗꯤ ꯀꯤꯗ꯭ꯔꯣ?" ꯅꯦꯟꯁꯤ ꯀꯩꯝꯇ ꯈꯨꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯖꯦꯝꯁ ꯅꯦꯟꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯂꯨꯄꯥ 10 ꯂꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯦꯟꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯟꯕꯗ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯦꯟꯁꯤ ꯗꯨꯀꯥꯟꯗꯣ ꯇꯞꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯅꯦꯟꯁꯤꯅ ꯒꯥꯔꯤ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯅꯥꯎꯅꯨꯄꯤ ꯂꯤꯂꯤꯕꯨ ꯎꯈꯤ꯫ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯅꯦꯟꯁꯤ ꯃꯗꯨ ꯎꯕꯗ ꯒꯥꯔꯤꯗꯨ ꯇꯥꯟꯅꯔꯛꯈꯤ꯫ "ꯅꯅꯥꯎ, ꯂꯤꯂꯤ, ꯉꯥꯏꯈꯨꯑꯣ, ꯒꯥꯔꯤ ꯈꯥꯝꯃꯣ." ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯦꯟꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ "ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯀꯩꯁꯨ ꯇꯧꯗꯕ, ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ." ꯅꯦꯟꯁꯤ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ, ꯃꯅꯥꯎꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗ꯫ ꯑꯁꯨꯝꯅ ꯅꯦꯟꯁꯤ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ "ꯏꯕꯦꯆꯥ, ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ? ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯥꯆꯪꯗꯦ, ꯆꯥꯛꯅ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯔꯤꯕ꯫ ꯀꯗꯥꯏ, ꯁꯤꯗ ꯄꯤꯔꯣ." ꯅꯦꯟꯁꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯏꯕꯦꯆꯥꯗ ꯄꯤꯔꯝꯃꯤ꯫ "ꯍꯩꯃꯥ, ꯑꯂꯨꯗꯤ ꯀꯗꯥꯏ?" ꯅꯦꯟꯁꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯈꯨꯝꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯖꯦꯝꯁꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ "ꯍꯩꯃꯥ, ꯃꯁꯤ ꯈꯨꯝꯗꯦꯅꯦ." "ꯏꯟꯗꯣꯝꯆꯥ, ꯂꯨꯄꯥ 10 ꯇꯥꯍꯧꯔꯦ, ꯑꯗꯨꯒꯤꯅꯦ."
पैसादुफाꯎ ꯅꯪ ꯐꯖꯅ ꯄꯨꯕ ꯉꯝꯗ꯭ꯔꯕꯅꯤꯅꯦ ꯅꯊꯤꯕꯣꯡꯗꯣ ꯌꯥꯝꯅ ꯆꯥꯎ ꯅꯦꯟꯁꯤ ꯖꯦꯝꯁꯇ ꯌꯥꯝꯅ ꯋꯥꯔꯧꯅ ꯌꯦꯡꯉꯤ ꯖꯦꯝꯁ ꯅꯦꯟꯁꯤꯗ ꯎꯁꯤꯠꯇꯅ ꯅꯣꯛꯁꯤꯜꯂꯤ 이베자 ꯆꯠꯂꯣ ꯌꯥꯔꯦ ꯁ꯭ꯋꯥꯏꯗꯅꯦ ꯅꯥꯄꯤꯒꯗꯣ ꯇꯥꯕꯤꯔꯅꯨ ꯅꯦꯟꯁꯤ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯞꯄꯤ ꯖꯦꯝꯁꯅ ꯁꯦ ꯔꯨꯃꯥꯜꯁꯦ ꯂꯧꯁꯤꯜꯂꯨ ꯅꯥꯄꯤꯗꯨ ꯇꯩꯊꯣꯛꯑꯣ ꯅꯦꯟꯁꯤ ꯖꯦꯝꯁꯇꯒꯤ ꯔꯨꯃꯥꯜꯗꯨ ꯂꯧꯔꯒ ꯂꯥꯛꯇꯅ ꯂꯪꯈꯤ ꯑꯦ ꯔꯨꯃꯥꯜꯒ ꯂꯪꯊꯣꯛꯏꯅꯦ ꯐꯩ ꯅꯪ ꯅꯦꯟꯁꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩ ꯖꯦꯝꯁꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯤꯂꯤ ꯄꯄꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝꯅꯅꯦ ꯒꯨꯗ ꯍꯥꯏꯔꯛꯏꯕ ꯅꯕ ꯍꯥ ꯏꯆꯥꯕꯣ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯑꯗꯨꯕꯨꯔꯣ ꯀ꯭ꯂꯥꯁꯇꯅꯦ ꯑꯩꯅ ꯂꯥꯏꯔꯤꯛ ꯍꯩꯕꯤꯅꯦ ꯍꯥꯏ ꯑꯗꯨꯗꯤ ꯄꯄꯥꯅꯁꯨ ꯒꯨꯗꯅ ꯑꯃꯨꯛꯀ ꯍꯥꯏꯒꯦꯅꯦ ꯊꯦꯡꯛ ꯌꯨ ꯄꯄꯥ ꯔꯣꯃꯥ ꯀꯩꯅꯣꯗ ꯉꯁꯤꯗꯤ ꯃꯄꯥ ꯃꯆꯥꯁꯦ ꯌꯥꯝꯅ ꯍꯔꯥꯎꯏꯗ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯊꯣꯏꯕꯤꯅ ꯁ꯭ꯀꯨꯜꯗ ꯐꯥꯔꯁ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤꯅꯦ ꯔꯣꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯖꯦꯝꯁ ꯂꯤꯂꯤ ꯅꯦꯟꯁꯤ ꯂꯣꯏꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯝꯃꯤ ꯅꯦꯟꯁꯤꯗꯤ ꯀꯣꯂꯦꯖ ꯀꯥꯕ ꯉꯝꯗ꯭ꯔꯦ ꯄꯩꯁꯥ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯕꯨ ꯖꯦꯝꯁꯀꯤ ꯃꯄꯥ ꯔꯥꯖꯦꯟꯅ ꯅꯦꯟꯁꯤꯕꯨ ꯍꯣꯇꯦꯜ ꯑꯃꯗ ꯋꯦꯇꯔ ꯑꯣꯏꯅ ꯍꯥꯞꯂꯝꯃꯤ ꯖꯦꯝꯁꯅ ꯉꯥꯎꯁꯤꯟꯅꯕꯗ ꯅꯝꯕꯔ 1 ꯇꯥꯔꯝꯃꯤ ꯀꯣꯂꯦꯖꯇ ꯒꯨꯟꯗꯥ ꯁꯥꯕꯗꯁꯨ ꯖꯦꯝꯁ ꯀ꯭ꯂꯥꯁ ꯑꯗꯨꯝ ꯍꯟꯖꯤꯟꯕꯅ ꯂꯤꯂꯤꯒ ꯀ꯭ꯂꯥꯁ ꯃꯥꯟꯅꯔꯝꯃꯤ ꯂꯤꯂꯤ ꯏꯃꯥ ꯑꯩ ꯀꯣꯂꯦꯖ ꯊꯦꯡꯉꯦ ꯄꯄꯥꯗꯤ ꯑꯩ ꯊꯤꯟꯕꯤꯔꯣ ꯍꯥꯏꯌꯣ ꯅꯕ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯊꯤꯜꯂꯒꯦ ꯑꯩ ꯂꯤꯂꯤ ꯍꯔꯥꯎ ꯀꯣꯂꯦꯖꯇ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗ ꯅꯦꯟꯁꯤꯁꯨ ꯁꯥꯏꯀꯜ ꯑꯃꯒ ꯍꯣꯇꯦꯜꯗ ꯆꯠꯂꯝꯃꯤ ꯅꯦꯟꯁꯤ ꯃꯁꯥꯗ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯇꯧꯗꯦ ꯃꯥꯒꯤ ꯊꯕꯛ ꯑꯗꯣ ꯍꯔꯥꯎ ꯆꯠꯂꯝꯃꯤ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯖꯦꯝꯁ ꯅꯦꯟꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯖꯦꯝꯁꯅ ꯅꯦꯟꯁꯤ ꯖꯦꯝꯁ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯉꯥꯟꯕ ꯅꯪꯗꯤ ꯃꯥꯒ ꯀꯃꯥꯏꯅ ꯈꯪꯅꯔꯤꯕ ꯋꯥꯎ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯩꯅ ꯖꯦꯝꯁꯅ ꯑꯃꯨꯛ ꯐꯖꯔꯝꯃꯅꯤ ꯁꯛꯇꯥ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯥꯏꯅꯤ ꯖꯦꯝꯁꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯅꯦꯟꯁꯤꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯅꯦꯟꯁꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯖꯦꯝꯁ ꯆꯥꯅ ꯊꯛꯅꯕꯗꯣ ꯈꯔ ꯄꯨꯊꯣꯔꯛꯑꯣꯗꯅ ꯅꯦꯟꯁꯤꯅ ꯀꯩ ꯆꯥꯗꯣꯏꯅꯣ ꯑꯔꯩꯕ ꯃꯈꯩ ꯂꯣꯏꯅ ꯄꯨꯊꯣꯔꯛꯑꯣ ꯉꯝꯒꯗꯕ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣ ꯅꯪ ꯋꯥ ꯉꯥꯡꯉꯣ ꯍꯥꯏꯗꯦ ꯉꯝꯕ ꯉꯝꯗꯕ ꯈꯪꯗꯦ ꯄꯩꯁꯥ ꯅꯪꯅ ꯄꯤꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯄꯤꯒꯗꯕꯅꯤ ꯅꯦꯟꯁꯤ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯏ ꯖꯦꯝꯁ ꯅꯣꯛꯇꯅ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨꯒ ꯌꯨ ꯊꯛꯂꯤ ꯏꯆꯟ ꯅꯦꯟꯁꯤ ꯑꯁꯤꯁꯤꯕꯨ ꯀꯅꯥꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯅꯦꯟꯁꯤꯅ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯤ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕꯅꯤ ꯃꯃꯥꯅ ꯃꯔꯣꯜ ꯑꯃ ꯑꯩꯗꯤ ꯃꯣꯏꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯀꯀꯥꯗꯨꯗꯤ ꯌꯥꯝꯅ ꯐꯩ ꯅꯦꯟꯁꯤꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯏꯆꯟ ꯁꯨꯒꯠꯂꯝꯃꯤ ꯃꯣꯏꯒꯨꯝꯕꯁꯤꯅꯤ ꯈꯔ ꯂꯩꯔꯒ ꯁꯤꯔꯝꯃꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯗꯣꯏꯁꯤ ꯉꯥꯟꯕ ꯚꯥꯏ ꯑꯗꯨꯗꯤ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯁꯦ ꯖꯦꯝꯁꯅ ꯍꯣꯏ ꯆꯠꯂꯁꯦ ꯉꯥꯟꯕꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥꯒ ꯌꯥꯎꯗꯦꯀꯣ ꯖꯦꯝꯁꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯍꯣꯏ ꯌꯥꯅꯤ ꯚꯥꯏ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯖꯦꯝꯁ ꯃꯥꯒꯤ ꯄꯤꯀꯥꯎꯗ ꯍꯨꯝꯖꯤꯜꯂꯨꯕꯗ ꯄꯩꯁꯥ ꯑꯃꯐꯥꯎ ꯌꯥꯎꯔꯝꯗ꯭ꯔꯦ ꯉꯥꯟꯕꯅ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯄꯩꯁꯥ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯊꯣꯛꯑꯝꯃꯒꯦ ꯅꯪꯅ ꯊꯣꯛꯄ ꯇꯧꯍꯧꯔꯣꯀꯣ ꯑꯁ ꯉꯥꯏꯈꯣꯍꯦ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔꯗꯨꯅ ꯃꯣꯏꯒꯤ ꯕꯤꯜ ꯄꯨꯗꯨꯅ ꯂꯥꯛꯏ ꯁꯦ ꯅꯣꯏꯒꯤ ꯄꯩꯁꯥ ꯁꯤꯗ ꯂꯩꯔꯦ ꯖꯦꯝꯁ ꯑꯃꯗꯤ ꯉꯥꯟꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯇꯔꯪ ꯆꯠꯈꯤ ꯉꯥꯟꯕ
ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯁꯤꯗꯤ 5,000 ꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯀꯥꯏꯗꯩ ꯄꯤꯗꯣꯏꯕ? ꯖꯦꯝꯁꯅ ꯑꯃꯨꯛ ꯑꯁ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯁꯔ, ꯄꯩꯁꯥ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ, ꯀꯣꯟꯅ ꯄꯤꯔꯒꯦ꯫ ꯃꯦꯅꯦꯖꯔ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯀꯔꯤ ꯅꯊꯤꯕꯣꯡꯗꯣ ꯇꯞꯇꯥꯏꯒꯤ ꯆꯥꯊꯣꯛꯑꯒ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯍꯥ? ꯈꯪꯅꯤ ꯅꯣꯏ, ꯄꯨꯂꯤꯁꯇ ꯇꯥꯛꯀꯦ꯫ ꯖꯦꯝꯁꯅ ꯁꯔ ꯃꯗꯨꯇꯗꯤ ꯇꯧꯕꯤꯅꯣ꯫ ꯃꯦꯅꯦꯖꯔꯗꯨꯅ ꯑꯃꯨꯛ ꯈꯪꯒꯅꯤ ꯅꯣꯏ, ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯒꯦ ꯈꯪꯅꯤ꯫ ꯅꯦꯟꯁꯤ ꯃꯄꯥꯜꯗ ꯂꯥꯎꯅꯔꯤꯕꯗꯨꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯁꯔ ꯀꯩꯗꯧꯔꯦ? ꯌꯦꯡꯉꯣ, ꯇꯞꯇꯥꯏꯒꯤ ꯆꯥꯊꯣꯛꯂꯒ ꯄꯩꯁꯥ ꯌꯥꯎꯔꯛꯇ꯭ꯔꯦ ꯍꯥꯏꯔꯤꯕ, ꯄꯨꯂꯤꯁꯇ ꯀꯣꯜ ꯑꯝꯇ ꯇꯧꯒꯦ꯫ ꯅꯦꯟꯁꯤ ꯖꯦꯝꯁꯇ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯁꯔ ꯀꯌꯥ ꯇꯥꯔꯒꯦ? 5,000 ꯇꯥꯔꯦ꯫ ꯁꯔ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯁꯦꯂꯔꯤꯗꯣ ꯑꯗꯒꯤ ꯑꯣꯏꯅ ꯀꯛꯄꯤꯔꯣ, ꯄꯨꯂꯤꯁꯇ ꯀꯣꯜꯗꯤ ꯇꯧꯕꯤꯒꯅꯣ, ꯃꯈꯣꯏꯁꯦ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯉꯥꯛꯇꯅꯤ꯫ ꯏꯆꯟꯅ ꯉꯥꯎꯔꯕꯣ ꯅꯪꯕꯣ, ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨꯕꯣ? ꯃꯦꯅꯦꯖꯔꯗꯨꯅ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯁꯤꯗ ꯁꯥꯏꯟ ꯑꯃ ꯇꯧꯔꯣ꯫ ꯅꯦꯟꯁꯤ ꯕꯣꯏ ꯑꯗꯨ ꯂꯧꯗꯨꯅ ꯁꯥꯏꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯊꯕꯛ ꯇꯧꯐꯝꯗ ꯆꯪꯈ꯭ꯔꯦ꯫ ꯖꯦꯝꯁꯇꯤ ꯌꯨ ꯉꯥꯎꯕꯅꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ꯫ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯆꯠꯂꯣ ꯌꯥꯔꯦ, ꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯅꯨ꯫ ꯖꯦꯝꯁ ꯑꯃꯗꯤ ꯉꯥꯟꯕ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯏꯆꯟ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ, ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥ ꯃꯌꯥꯝꯗꯨꯕꯣ? ꯅꯦꯟꯁꯤ ꯂꯩꯃꯤꯟꯅꯔꯨꯕ ꯀꯧꯕꯅꯤꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯈꯟꯗꯣꯛꯑꯣ꯫ ꯑꯗꯣ ꯅꯪ ꯏꯁꯩ ꯁꯛꯂꯁꯤꯗꯅ, ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯌꯥꯝꯅ ꯐꯖꯩꯌꯦ꯫ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯑꯅꯤꯗꯣ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ, ꯑꯗꯨꯒ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯁꯤꯡ ꯑꯗꯣ ꯁꯠ ꯁꯠ ꯇꯧꯁꯤꯜꯂꯤ꯫ ꯉꯥꯟꯕ ꯍꯩꯁ, ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇ ꯍꯦꯛ ꯌꯧꯒꯦ ꯇꯧꯏꯗ꯫ ꯖꯦꯝꯁꯅ ꯑꯃꯨꯛ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯅꯨꯃꯤꯗꯥꯡꯅꯤ, ꯅꯦꯟꯁꯤꯅ ꯍꯣꯇꯦꯜꯒꯤ ꯊꯕꯛ ꯇꯧꯕꯗ ꯄꯨꯡ 9 ꯇꯥꯔꯝꯃꯤ꯫ ꯏꯆꯟ ꯊꯦꯡꯉꯦ, ꯆꯠꯂꯁꯤꯔꯥ? ꯅꯦꯟꯁꯤꯅ ꯑꯃꯨꯛ ꯍꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫